ngasi video se akhoi life ta ayat apan leiba hai tare ko hai di blockages leiba aina thaba ma tauge khalaga hai di thabak to oidaba gumba adagi job ki problem leirakpa adagi paisa nungsa atai atai leino life ta problem mayam ama leina ko adumba mayam tu dagi hai di sum ayat apan yam leiraga di ko sigi upai se hai di taubi be ai ko ado ngasi se a hapetang share torake ko hai di pot se kai kai no changa da ba se hai ba do khwai first ko sengau angangba natraga phi angangba ahan ba lebiyo ko simade ado sima lobirani adugi matungda ngasai gi sengau ahan ba angangba natraga phi angangba ahan ba hana areiba gumba tobiranu ko simadi pura haidi nong nong na lebi ba hai tare adugi matungda chandi chapi ko chandi se lupa chapi tarama thoi masing tarama thoi shon biyo ko haidi chandi chapi lupa chapi se adu lupa chapi se phangdre na khala ta lupa ani chapi se ani chapi se tarama thoi ma ngasai gi sengau sida happy ranina aduga akoi gi long se tarama thoi am ga happy ra se basida long tarama thoi ma chandi tarama thoi am leire ko aham bagi se adugi matungda akoi na hap kadaba pot se kaino ha matam sida ko champra macha am so happy ra se ngasai gi sengau sida aduga yaingang maru ohum amaga ko yaingang maru ohum amaga sigi machal mayam se loina hapaba matungda hai tare ko si machal mayam se loina hapa matungda ngasai gi sengau se ko sengau do kishan biro na traga khoina phi oiraga na haidi phi du so ai petang akhoi gi keno sabado maga kani mathak tu da lang angang bagum mana kishan biro ba yomaga hai tare ko aduga adugi keno do kamaina tawgada ge numit akakna ba kemta leite ko sigi tawgada ba sigi ritual se ari numit ama de heta tawba yai aduga isana dum pairaga ne aigi kokki mathakta gi hai tare ko kokki mathakta gi akhoi gi clockwise direction da ko haidi kun ma thoi khatang ko haidi misalaga sum haidi nangonda gi aingonda hoji yetlaga pallaga leiriba mayam se chat kharsanu ko haina khallaga ko aigi ko mathak sidagi kun ma thoira katang ungthok pide na ko haidi khud yet sina pairaga clockwise direction da ko clockwise direction da haidi kun ma thoi je ungthok pirani aduga sigi kaino se sigi akoi gi phi angangwana sariba akoi gi kaino se mayom se natraga ngasai gi sengau oina tawiraga di phare ko sengau do adu do kadai da thamgadabno hai matam sida akoi gi mandir gumba laisang gumba leina ko chalo lai khoiramomo aduga adugi si makhong gumba hai tare ko staircase da haidi aduda thambiramo tumina thambiramo aduga keno tawgadamni ko haidi hanna yengamdana hanbiro sigi potse ko ado ngasai gi engonda leirami ba blockages leiramba aigi life ta obstacles leiba khotpo mayam do adumba mayam do chat khinabagi damakta ni ko aduga aina keno ma ningjaba leire na khalase ko aigi thabak ama inkhang ama adugi matang da si se tawba yai ba haidi aigi thabak se ohen haidi ishor sida aina keno tawba ni da haidi ni bane ba si se potse kem na te ba ado sida haidi sumaina sugumba ritual tawba sugumba upai tawba khotpo mayam se thazaraga tawbiraga di loina mang mai pakpani ko ado sida thazadana haidi doubt leraga di mai di sungpa pa ko sai kan sida ado sida leire ngasi gi video se aina nungti gi videos happy mayam se tawoina hapani ko haidi only yengdang yengano haidi taw pangthok piyo ko thabak oina pangthok piyo aduga the result adum soidana phangani mathangi video mu yengminarase thank you